UNLF Pambei Group ka Kuki terrorist Singa Khut Thoknabada Kuki terrorist taruk Shire Kayana Asok Apan Nangle Pawasi ngasi nungthil phong kiba kanglai paki maira pawsi dagi lokhot chavane Myanmar manungda kem hangduna leiriba Manipur gi laluglup kharagi kem da Kuki terrorist singna nongmai kapsin duna landawagi thavagasi yamna toina satharagle ngasi ayuk pung 3 minute 30 rom taba matamda Teknopal district ka Kabo Valley ga lonaba border mayada UNLF Pambei Group ke lanmi yangkai mungna mafam adu da leiringai matamda Kuki terrorist singna phaba khulai sejina duna akan ba mawong da landara khre haire pawsi asina fangba pawgi matungina de Khut Thoknabada adu masing yamlaba Kuki militant sing adu masing yamlaba UNLF ki lanmi singna ngamkhai gi sarukta chatlingai da Kuki militant singni attack satharak badagi nakal animakta Khut Thokna khe akan ba mawong da Khut Thoknabada adu da yamdrabada Kuki terrorist taruk thogdok thokpham da laikhidrai aduga kaya amana Asok Apan Nangle haire nongmai kapnaba loiraba matungda mafam adudagi Kuki terrorist ki kangbu sing adu khulai thuna handokhe aduga UNLF ki maikaidade Asok Apan amata yaukhiba leite hainasu party gi maikaidagi phongdorokle